ꯑꯣꯖꯥꯁꯤꯡꯅ ꯁꯅꯥꯅꯨꯕꯨ ꯂꯥꯏꯀꯟꯅꯔꯤ ꯑꯗꯨꯒ ꯐꯨꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯀꯧꯈꯠꯂꯤ ꯃꯔꯤ ꯃꯔꯤ ꯍꯪꯀꯠꯅꯔꯛꯄꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯄꯨꯂꯞ ꯌꯥꯎꯔꯦ ꯑꯣꯖꯥꯅ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯎꯁꯤꯠꯄꯤꯕ ꯅꯠꯇꯦ ꯇꯥꯕꯤꯕ ꯆꯠꯅꯗꯦ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯏ ꯆꯥꯎꯔꯛ ꯁꯥꯡꯉꯛꯑꯕꯅꯤꯅ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯔꯛꯄ ꯌꯥꯕ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯈꯔ ꯊꯤꯅ ꯉꯥꯡꯂꯒ ꯄꯨꯂꯞ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯅꯥꯅꯨꯁꯨ ꯀꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯅ ꯒ꯭ꯌꯥꯟ ꯐꯥꯎꯗꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯁꯨ ꯀꯞꯄꯗꯤ ꯂꯦꯞꯇꯦ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯃꯟꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯅꯥꯅꯨꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯦ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯟꯗꯨꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯦ ꯀꯣꯂꯦꯖꯇ ꯅꯨꯄꯥ ꯀꯅꯥꯒ ꯂꯩꯔꯨꯏꯅꯣ ꯍꯥ ꯋꯥꯔꯛꯄꯤꯅꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯅꯔꯦꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥ ꯈꯪꯉꯣꯏ ꯈꯜꯂꯤꯔꯕ ꯁꯅꯥꯅꯨ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯗꯤ ꯂꯤꯅꯤꯡꯕꯅꯤ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕ ꯎꯠꯅꯕ ꯑꯗꯨꯕꯨ ꯇꯝꯖꯔꯒ ꯀꯔꯤ ꯑꯃꯨꯛ ꯄꯥꯎꯊꯣꯛꯄꯤꯒꯅꯤ ꯀꯤꯕꯗꯒꯤ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯖꯔꯦ ꯁꯅꯥꯅꯨ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯁꯅꯥꯅꯨꯁꯨ ꯍꯣꯇꯦꯜꯗ ꯂꯩꯈꯤ ꯂꯩꯀꯥꯏ ꯂꯩꯄꯨꯡ ꯐꯝꯕꯤ ꯑꯅꯤꯗꯨꯁꯨ ꯋꯥꯀꯣꯏ ꯆꯥꯕ ꯆꯠꯈ꯭ꯔꯦ ꯌꯨꯝꯁꯤꯗ ꯊꯣꯏꯁꯅꯥ ꯈꯛꯇꯅꯦ ꯂꯩꯍꯧꯔꯤꯕ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯇꯥꯂꯛ ꯃꯇꯝꯒ ꯑꯣꯏꯕꯁꯤꯗ ꯐꯝꯃꯒ ꯍꯤꯞꯄꯒ ꯂꯩꯕ ꯅꯠꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯊꯣꯏꯁꯅꯥꯅ ꯃꯤꯀꯨꯞꯇꯨꯗ ꯖꯦꯅꯤ ꯆꯪꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯗ ꯍꯥꯏ ꯊꯣꯏ ꯂꯣꯏꯁꯜꯂꯣ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯌꯥꯎꯕ ꯆꯠꯁꯦ ꯅꯥꯄꯤꯒ ꯍꯣꯡꯂꯨꯔꯣ ꯊꯣꯏꯁꯅꯥꯅ ꯁꯦ ꯖꯦꯅꯤ ꯑꯦꯋꯦꯔꯅꯦꯁ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯖꯦꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯤꯇꯤꯡ ꯇꯧꯗꯧꯔꯤ ꯑꯗꯨꯗ ꯅꯪꯁꯨ ꯇ꯭ꯔꯥꯟꯁ ꯑꯃ ꯑꯣꯏꯅ ꯁꯛ ꯇꯥꯛꯄ ꯑꯩꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯊꯣꯏꯁꯅꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯦꯡꯀꯤꯔꯣ ꯆꯦꯟꯁꯤꯅꯦ ꯑꯌꯥ ꯆꯠꯅꯤꯡꯉꯦ ꯑꯩꯁꯨ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯆꯦꯟꯁꯤꯅꯦ ꯑꯩꯗꯤ ꯏꯃꯥꯇꯣꯟꯅ ꯆꯩꯅꯤꯌꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯃꯤꯇꯤꯡ ꯌꯥꯎꯕ ꯆꯠꯂꯨꯕꯒꯤ ꯑꯩꯕꯨ ꯍꯣꯔꯦꯟ ꯃꯣꯏꯅ ꯆꯥꯛ ꯄꯤꯖꯗ꯭ꯔꯕꯗꯤ ꯊꯣꯏꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯖꯦꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯨꯅ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯨꯏꯔꯣꯏ ꯐꯠ ꯆꯠꯂꯒ ꯊꯨꯅ ꯑꯗꯨം ꯂꯥꯛꯁꯤ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯅꯪ ꯅꯁꯥꯕꯨ ꯁꯛ ꯇꯥꯛꯂꯝꯂꯒ ꯂꯣꯏꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯏꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯅ ꯃꯤꯇꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯇ꯭ꯔꯥꯟꯁꯃꯦꯟ ꯇ꯭ꯔꯥꯟꯁ ꯋꯨꯃꯦꯟ ꯀꯌꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯤꯜꯂꯤꯕ ꯃꯆꯨ ꯇꯥꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯊꯣꯏꯁꯅꯥ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈ꯭ꯔꯦ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯈꯔꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯀꯌꯥ ꯑꯃꯅ ꯁ꯭ꯄꯤꯆ ꯃꯊꯪ ꯃꯊꯪ ꯄꯤꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯎꯊꯣꯔꯛꯏ ꯑꯔꯣꯏꯕꯁꯤꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤꯃꯥꯟꯕꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧꯄꯨꯕꯤꯔꯤꯕ ꯁꯥꯟꯇ ꯈꯨꯔꯥꯏꯕꯨ ꯐꯝꯕꯥꯛꯊꯛ ꯑꯁꯤꯗ ꯀꯥꯟꯅꯔꯕ ꯋꯥꯍꯩ ꯀꯌꯥ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯀꯧꯈꯠꯆꯔꯤ ꯁꯥꯟꯇ ꯈꯨꯔꯥꯏꯅ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯕꯨꯔꯣꯏꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯒ꯭ꯔꯨꯞꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯋꯥ ꯀꯌꯥ ꯁꯥꯡꯅ ꯍꯥꯏꯖꯔꯣꯏ ꯃꯇꯝꯁꯨ ꯂꯩꯇꯕꯅꯤꯅ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯁꯤꯅ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯁꯛ ꯇꯥꯛꯄꯤꯗꯨꯅ ꯊꯥꯕꯤꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯤꯟꯁꯤꯗ ꯌꯥꯎꯔꯛꯂꯤꯕ ꯏ ꯑꯁꯤꯅ ꯏꯁꯥꯅ ꯑꯩꯒꯤ ꯂꯝꯆꯠ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯆꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯃꯁꯤꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯊꯣꯛꯄꯤꯔꯛꯄꯅꯤ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇꯅ ꯅꯨꯄꯤ ꯅꯨꯄꯥ ꯍꯣꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯣꯛꯄꯁꯤꯗ ꯍꯣꯃꯣ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯍꯦꯛ ꯅꯥꯊꯩꯕꯤꯕ ꯑꯃ ꯎꯕꯒꯨꯝ ꯇꯧꯏ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯣꯏꯔꯒꯗ꯭ꯔꯥ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃ ꯑꯣꯏꯔꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯀꯦꯠꯁꯤꯟ ꯆꯥꯁꯤꯟꯗꯨꯅ ꯆꯠꯄ ꯑꯁꯤ ꯇꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯁꯤ ꯁꯃꯥꯖ ꯑꯁꯤꯗ ꯇ꯭ꯔꯥꯟꯁ ꯑꯃꯅ ꯀꯔꯝꯅ ꯍꯤꯡꯂꯤ ꯀꯔꯝꯅ ꯍꯧꯔꯛꯂꯤ ꯀꯅꯥꯅꯁꯨ ꯐꯥꯒꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯎꯕꯤꯕ ꯂꯝꯆꯦꯜꯂꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯀꯌా ꯀꯅꯥꯅꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯦ ꯄꯟꯊꯨꯡ ꯌꯧꯔꯛꯑꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯎꯕꯤꯕ ꯍꯪꯒꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯦꯟꯁꯟ ꯀꯜꯆꯔ ꯕꯨꯛ ꯀꯌా ꯑꯃꯗ ꯃꯍꯥꯚꯥꯔꯠ ꯖꯄꯥꯅꯤꯁ ꯁꯃꯨꯔꯥꯏ ꯀꯜꯆꯔ ꯆꯥꯏꯅꯤꯁ ꯇ꯭ꯔꯦꯗꯤꯁꯟ
Harappa amasung Mohenjo-daro trans akhoi yauri. Mamang haktaktagi homo haibase laireklabani. British Sarkar gi mamangi matamda lairikta paita faida haina khangnarami. Bazarda porfam phambi kaya amana numidangda pot sanganbiduna achaubu pham ama hapirami. Aikhoibu samasida successful oiba mi amani haiduna singthanarami. Last 18th and 20th century sidagi ngasi phawba Indian Penal Code Section 377 sida aikhoigi ngasigi group asina violence amadi trauma bu face tawrai. Ngasidi isai nau kya losinduna leibiganu. Aikhoigi thaugai yamna sawi. Fashion designing, film makeup, beauty industry, sumang lila atop hiram kya amada khumang chawsin minasi. Masi haizaraga miyamdagi kainanaba yathangni jari. Thagatsari Tamo SK bu ngasigi thorom masida Tamo SK na trans aikhoigi damakta corona gi lockdown manung asida sunomdana sajaba aikhoigi sufam khangdraba sida harau sel gi mateng oina trans amamamda lupa 2,200 gi mateng bibibase aikhoi haninga leitana thakarba phungdoksari. Marak asida mama mapa gi minungsi phangdraba trans singi damak aikhoina mapi mapa moina chauthokna lepsari. Aroi boina, as we demand our right, we must not escape our duty to. Only then, mainstreaming will surely come. Mayamdu kubak hauna khuri, thoisna su harauna yauzari. Asigumlaba lausingyan gi paksida pukhat piriba sezenibu thoisnana hanna thagasaduna karisu haiba ngamda taru mituna munna yengzari. Zenina thoisna bu mayumda thilamlaga satki. Nahan makai pangsinduna leiraba pangal thokpa ngamdraba thoisna ngasidi pangal thona ama lakpagum tawri. Indu amasung Indira na tuhatpiduna laklaba thoisna makhoibu yadaba horakle. Sananu su college tugi thodokduna amuk hanna lairik tamkhidre. Sananu amadi thoisna bu manghallaga moigi leiriba ingkhol sibu munduna lahoba sigi lautani mama masasna khalliba. Thoisnagi hana manadaba maung matawasina mama masana asing matanjanga aiduna leiri. Nongmagi numitni Thoisna hanagum mayumda leisanri. Masigi manakta thokduna angamba mateng pangsili. Sananuna madu pamjadi. Yauddanaba kayarak sinjai. Adubu manauna yadri. Sananuna Nanao sangwadana ngasidi waramnani. Sesesu sangadabani sang thagalamagera tanbra. Thoisna masigi wazabadu uraga hikdoktuna leithaupa ngamde. Hairai hoise ai sangamage sak thagalamage sesesu sangoko kuina leiranu. Sananuna hoi sangamaso ise thuna loisilamage. Thoisnana mayumda masena haibadagi sangnakle. Indira mangonda phamduna leirami. Oh, aikhoi sanai bungo lengsinbire edana. Thoisna ihei heinade onsinduna khanabasu talli. Yam thuna mangon kakhatuna imung jangnabu honai. Indira khu kamaga. Hey, minai thambro. Imung sibu kanana na thibongdu thongani khalino. Noina sinau sidane sikrabadi waima sangdongne sengba. Thoisna yamna tapna. Isiana mathanta hotel da leibaduna tawbani. Sakmai thagalamo hairakpadagi yam thuna changai ne. Indirana Mana hotel da kida horiba. Ha, sorok mayaduda saraga lehoriro. Khatnabagi makhol tabaduda Indu chakhumdagi senthoraaga. Hey, Indira, kainuna na ngangidubo? Aikhoi mayam asigi hingnaba natro nanau singsina tawrise. Adui saru sa ising thongnise mateng palo law. Indirana Ima sune makhoi mayam na chanaba aikhoina kedau thongdoino. Makhoi su makhut palasidi thonga mai chajani. Haima Indira nang sidi anganga sab hema naibo. Angamba mateng pangsinaba na phatro. Na pa sina kemta hanna yengre. Adudi aikhoi masel hotnaminaba tabani. Thoisna ngasidi mamatongi wahaiduda apenba boksari. Minungsimbase ama phau phangdraba masin mawpabu nungsibirakpa hore khanduna
ꯊꯃꯣꯏꯅꯨꯡꯗ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯏꯟꯗꯨ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ ꯆꯥꯛ ꯆꯥꯔꯣ ꯅꯁꯦ ꯉꯥꯏꯈꯤꯗꯣꯏꯔꯣ ꯊꯣꯏꯁꯅꯥꯅ ꯏꯆꯦꯁꯨ ꯆꯪꯂꯛꯂꯅꯤ ꯍꯥꯏꯍꯧꯕꯅꯤ ꯉꯥꯏꯔꯒ ꯆꯥꯃꯤꯟꯅꯔꯒꯦ ꯏꯃꯥꯇꯣꯟ ꯏꯟꯗꯨꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯁꯦ ꯏꯟꯗꯤꯔꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯧꯕ ꯂꯩꯔꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯆꯥꯔꯒꯦꯀꯣ ꯅꯣꯏ ꯇꯞꯅ ꯆꯥꯍꯧꯔꯣꯀꯣ ꯊꯣꯏꯁꯅꯥꯅ ꯍꯣꯏ ꯏꯃꯥ ꯏꯟꯗꯨꯒ ꯏꯟꯗꯤꯔꯥꯒ ꯆꯥꯛ ꯄ꯭ꯔꯞ ꯆꯥꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗ ꯏꯟꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯇꯧꯔꯝꯒꯅꯨꯀꯣ ꯊꯣꯏꯁꯅꯥꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯍꯧꯏ ꯊꯣꯏꯁꯅꯥ ꯃꯥꯡꯒꯣꯜꯗ ꯃꯁꯦꯟ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯣꯇꯦꯜ ꯂꯣꯏꯁꯤꯜꯂꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯧꯕꯨꯛꯇ ꯈꯨꯂꯪ ꯁꯨꯕꯤꯈꯩꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯊꯅꯕ ꯕꯣꯔꯥ ꯍꯧ ꯍꯥꯏꯗꯨꯅ ꯍꯧꯗꯨꯅ ꯂꯩꯔꯤ ꯄꯩꯁꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯤꯠꯀꯅꯤ ꯈꯟꯗꯨꯅ ꯁꯅꯥꯅꯨ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ ꯆꯥ ꯕꯣꯔꯥ ꯀꯦꯂꯤꯆꯅꯥ ꯇꯧꯕꯅ ꯃꯌꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯀꯥꯎꯔꯦ ꯊꯣꯏꯁꯅꯥꯁꯨ ꯃꯆꯦ ꯆꯪꯃꯜꯂꯛꯇ꯭ꯔꯕꯁꯤꯗ ꯆꯥꯛ ꯆꯥꯊꯣꯛꯂꯒꯦ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯦꯁꯤꯅꯅꯦ ꯉꯁꯥꯏꯗꯒꯤ ꯆꯪꯉꯣ ꯍꯥꯏꯔꯒ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯆꯥꯛꯁꯦ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯀꯥꯟꯅꯗꯦ ꯆꯥꯊꯣꯛꯑꯒꯦ ꯃꯥꯏ ꯁꯔꯨꯛ ꯊꯝꯃꯒ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯦꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯏꯗꯣꯛꯂꯒ ꯆꯥꯕ ꯍꯧꯔꯦ ꯆꯥꯛꯈꯣꯝ ꯑꯃꯅꯤꯗꯪ ꯍꯨꯜꯂꯛꯄꯗ ꯃꯕꯨꯛ ꯆꯥꯛꯄ ꯍꯧꯔꯛꯏ ꯍꯟꯗꯛꯇꯤ ꯆꯥꯛ ꯆꯪꯉꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯆꯥꯛ ꯑꯣꯕ ꯍꯧꯔꯛꯏ ꯊꯣꯏꯁꯅꯥ ꯃꯃꯤꯠ ꯃꯅꯥ ꯇꯔꯪ ꯆꯠꯄ ꯍꯧꯔꯛꯏ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯁꯤꯟꯈ꯭ꯔꯤꯕ ꯆꯥꯛꯁꯤꯡꯗꯣ ꯑꯣꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯍꯤꯞꯄꯒ ꯏꯆꯦ ꯏꯆꯦ ꯍꯥꯏꯅ ꯀꯧꯕ ꯍꯧꯔꯛꯏ ꯁꯣꯝꯗ ꯁꯅꯥꯅꯨ ꯇꯤꯜꯍꯧ ꯁꯣꯏꯔꯝꯕꯗꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯦꯟꯊꯠꯇꯨꯅ ꯏ ꯊꯣꯛꯏ ꯑꯌꯣꯃꯥ ꯊꯣꯏꯁꯅꯥ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯊꯔꯣ ꯃꯥꯂꯣ ꯑꯣꯜꯂꯤ ꯃꯃꯥꯏꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗꯗꯤ ꯃꯃꯤ ꯁꯥꯃꯤ ꯂꯣꯏꯅ ꯎꯔꯦ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯏꯆꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯝ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯁꯅꯥꯅꯨ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝ ꯆꯪꯂꯛꯏ ꯀꯅꯥꯃꯠꯇꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯕꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯅꯅꯥꯎ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯒ ꯅꯅꯥꯎ ꯇꯥꯕ꯭ꯔꯣ ꯕꯣꯔꯥꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯕꯅꯦ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯀꯩꯅꯣꯅꯦ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯔꯨꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯗꯅ ꯆꯠꯄꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯗ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯅꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯇꯧꯔꯝꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯤ ꯍꯤꯗꯥꯛ ꯃꯅꯝꯅ ꯀꯥꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯨ ꯊꯛꯂꯦ ꯍꯥꯏꯕꯁꯦ ꯁꯅꯥꯅꯨ ꯈꯪꯉꯤ ꯃꯅꯥꯎꯕꯨ ꯀꯝꯈꯠꯇꯨꯅ ꯀꯞꯂꯒ ꯀꯩꯅꯣ ꯅꯅꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯧꯒꯠꯂꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯆꯦꯆꯦ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯅꯅꯥꯎ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯅꯅꯥꯎ ꯆꯦꯆꯦꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯅꯪ ꯆꯦꯆꯦ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯀꯦ ꯍꯥꯏꯔꯣ ꯅꯪ ꯆꯦꯆꯦ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯆꯦꯆꯦꯁꯨ ꯂꯥꯛꯀꯦ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯅꯥꯎ ꯍꯧꯒꯠꯂꯣ ꯁꯅꯥꯅꯨ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯀꯟꯅ ꯂꯥꯎꯔꯤ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯑꯝꯇ ꯀꯟꯕꯤꯌꯣ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯅꯅꯥꯎ ꯗꯣꯛꯇꯔ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯆꯦꯆꯦ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯁꯦꯕ ꯍꯧꯒꯠꯂꯣ ꯆꯦꯆꯦꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯃꯨꯛꯁꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯔꯛꯏ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯅꯅꯥꯎ ꯍꯥꯏꯅ ꯅꯅꯥꯎ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯆꯦꯆꯦꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯔꯣꯏ ꯏꯆꯦ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯏ꯫ ꯃꯅꯥꯎꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯍꯧꯕꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯊꯟꯇ ꯁꯤꯖꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯀꯅꯥꯃꯠꯇ ꯃꯇꯦꯡ ꯄꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯅꯨ ꯀꯞꯄꯒ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯪꯁꯥꯔꯒꯤ ꯐꯖꯕ ꯄꯨꯝꯕ ꯌꯦꯡꯂꯝꯂꯒ ꯁꯤꯔꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯕꯨ ꯈꯥꯝꯂꯛꯏ꯫ "ꯁꯅꯥꯅꯨ!" ꯁꯅꯥꯅꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯀꯞꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯥꯒ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯈꯪꯅꯔꯝꯕ ꯇꯦꯟꯖꯤꯡ ꯅꯤꯡꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯦꯟꯖꯤꯡꯅ "ꯀꯩꯅꯣ ꯁꯅꯥꯅꯨ? ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯍꯥ?" ꯁꯅꯥꯅꯨꯅ "ꯗꯥꯇꯦꯟ, ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ." ꯇꯦꯟꯖꯤꯡꯅ "ꯁꯅꯥ, ꯅꯪ ꯅꯁꯥꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯅꯨꯕꯨ ꯃꯐꯝ ꯃꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯅꯥꯊꯩꯍꯜꯂꯛꯏ꯫ ꯁꯅꯥꯅꯨꯅ "ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯇꯨꯍꯠꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯣ?" ꯇꯦꯟꯖꯤꯡꯅ "ꯐꯠꯇꯕ ꯃꯣꯏꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ. ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯁꯦ? ꯑꯩ ꯅꯪꯕꯨ ꯀꯌꯥꯝ ꯊꯤꯈꯤ ꯈꯪꯕ꯭ꯔꯥ?" ꯁꯅꯥꯅꯨꯅ "ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯕꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯒꯤ ꯏꯊꯟꯇ ꯂꯥꯞꯊꯣꯛꯆꯕꯅꯤ." ꯇꯦꯟꯖꯤꯡꯅ "ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ?" ꯁꯅꯥꯅꯨꯅ "ꯅꯨꯡꯁꯤꯌꯦ. ꯑꯩ ꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯦ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯇꯦꯟꯖꯤꯡꯅ "ꯑꯩ ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯀꯨꯏꯔꯕꯅꯤ. ꯉꯁꯤꯗꯤ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯂꯁꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯇꯪ ꯌꯥꯕꯤꯌꯨ." ꯁꯅꯥꯅꯨꯅ "ꯗꯥꯏꯇꯦꯟ, ꯅꯪ ꯀꯩꯝ ꯇꯥꯗ꯭ꯔꯕꯣ? ꯅꯅꯥꯎꯗꯣ ꯃꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ." ꯇꯦꯟꯖꯤꯡꯅ "ꯍꯥ? ꯀꯝꯗꯧꯅ?" ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯅꯥꯅꯨꯅ ꯇꯦꯟꯖꯤꯡꯗ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯟꯖꯤꯡꯅ "ꯐꯔꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯞꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯩ ꯉꯝꯅꯤꯌꯦ. ꯑꯩꯕꯨ ꯊꯥꯖꯧ. ꯁꯅꯥꯅꯨ, ꯑꯩꯕꯨ ꯊꯥꯖꯧ. ꯗꯥꯇꯦꯟ." ꯇꯦꯟꯖꯤꯡꯅ ꯇꯛꯄ ꯍꯦꯟꯃꯟꯕꯅ ꯁꯅꯥꯅꯨꯁꯨ ꯌꯥꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯖꯕ ꯀꯧꯕꯅꯤꯅ ꯊꯃꯣꯏ ꯇꯤꯟꯅꯈ꯭ꯔꯦ꯫ ꯇꯦꯟꯖꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯏ ꯁꯅꯥꯅꯨ꯫ ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯇꯦꯟꯖꯤꯡꯅ "ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ, ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ." ꯅꯨꯃꯤꯠꯇꯨ ꯑꯁꯨꯝ ꯇꯥꯔꯛꯂꯦ꯫ ꯀꯣꯔꯧ ꯃꯥꯁꯨ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪꯗ ꯌꯦꯟꯕ ꯍꯧꯔꯛꯏ꯫ ꯇꯦꯟꯖꯤꯡ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠ ꯑꯅꯤ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯆꯤꯝꯕꯥꯟ ꯃꯌꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠꯇꯨꯕꯨ ꯆꯨꯞꯄꯤ꯫ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯕ ꯁꯅꯥꯅꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯈꯨꯠꯅ ꯇꯞꯅ ꯅꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯏ꯫ ꯇꯦꯟꯖꯤꯡꯅ "ꯁꯅꯥ, ꯀꯩ ꯀꯞꯄꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯩꯅꯤ. ꯁꯦ, ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯣ?" ꯁꯅꯥꯅꯨꯅ "ꯗꯥꯏꯇꯦꯟ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ. ꯑꯩꯒꯤ ꯇꯣꯜꯂꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯇꯦꯟꯖꯤꯡ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯅꯨꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯦꯟꯖꯤꯡꯒꯤ ꯃꯊꯥꯗ ꯉꯥꯊꯗꯨꯅ ꯁꯅꯥꯅꯨ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯅꯥꯜꯂꯝꯕꯗꯒꯤ ꯃꯃꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯇꯦꯟꯖꯤꯡꯅ ꯁꯅꯥꯅꯨꯕꯨ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯛꯏ꯫ ꯁꯅꯥꯅꯨ ꯃꯃꯥꯏ ꯃꯃꯤꯠ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯃꯈꯣꯡ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯇꯦꯟꯖꯤꯡꯗ ꯃꯈꯨꯠꯅ ꯀꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯇꯦꯟꯖꯤꯡꯅ ꯁꯥꯐꯨ ꯀꯟꯅ ꯃꯈꯨꯠꯇꯨ ꯆꯞꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯅꯨꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯀꯤꯕꯅ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯀꯅꯥ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯁꯨꯛꯄ ꯆꯤꯡꯌꯥ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯕꯨ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯃꯗ ꯀꯅꯥ ꯎꯗꯅꯕ ꯂꯪꯁꯤꯜꯂꯝꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ
ꯇꯦꯟꯖꯤꯡ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗꯇ ꯅꯦꯠꯇꯨꯅ ꯀꯟꯅ ꯊꯧꯈ꯭ꯔꯦ꯫ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄꯅ ꯂꯝꯕꯤꯗ ꯇꯦꯟꯖꯤꯡ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯊꯣꯛꯂꯒꯕ ꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯦ꯫